Lakhipuronline puthok-saba January ki tang kunmari irai numit ki Khomjinba Pao tabirasi. Ahanbada maruoiba pao. Social media da phajadaba wahiwata amadi kanglup masel yengthihanba yaba wafamsing thagatanaba Manipur ki CM Nongthoma Biren apil tawkhre. Kabi chawbagi chahi chamaga kuntra suba mapok kumon Agartala da pangthokre. Amuko gi kuntra nithoirak suba foundation de ga mari leinana kumbi hautak ta lemna mit layengkhre amasung modern public school sribargi chahi kunmanga mapung pharakpagi lupa phudongba thoram pangthokre. Haujik mapung oiba paw tabirasi. Social media da phajadaba wahiwata sijinaba amadi kanglup masel yengthinahanba yaba wafamsing thagatanaba Manipur ki CM Nongthoma Biren apil tawkhre. Social media da tongan ba page amadi channel singda yariba makai phajadaba wahiwata sijanaduna kanagumagi izatta sokpa yabu wafam thagat pidanaba amadi ain bu khutta paibagi mong tawdanaba apil tawkhre. Hiram asigi matangda laingak nasu akanba midyeng changba hore haina CM na phongdokhi. YouTuber sing page hangiba Facebook da karida hangiba mayam be careful right from today onward madu ki responsibility do madu ki Facebook page tu madu dai pugudam ne handak ki ihauda MLA sing mai tharamba pot lut tawgiba sana mungiba phanik pugiba mayam do loi phare khara amna NSA ta dore khara amna jail da leide haiba sing du ki mogi life to mang dore amona moi government ki service to buda police der mark leirani once police da FIR leiraba sing kamai to moi government service tem to yaroi police verification ga mari lengna paganda police na mata moida green period social media da yamna tab nungai taba wahi wata pab da nungai taba wahi wata iraga social media da thagalakba yamna immoral oiba mama masa machin na phamakanda tab yadaba authority dongna nupi angang kainoma khanaba isu social media da wa hangakanda nang nupa du kayara koiba chali ga haibo yamna upward toiba yamna uncivilized oiba adugumagi mayam se social media da yamna flot torpa ma thengnai masi khwaidigi hen laibuk thibani discrimination to wiri biduno khangmang maktabagi mi do society ro ya madugi responsibility do madugi Facebook page tu madu dai pugudam ne to development gi to social gi to politics gi to whatever yai but me gi personal life da me gi individual character da me gi family gi da assassinate character assassination to bugumba insult to bugumba se yam toina ure adi matak yam sathiba communal gi noi jati ke yam phaubuno noi jati ke yam phaubuno tawna siraga haibugumba mamai palaga thoga kuji khara ma Delhi da phamaga tor ko yawe da phaun thakramni hekta hanar da bogi loire da bogi type da tongnabo de swai da phamaga torga kamanung da phamaga toba mayam su yormi phanam su pharbani wahi ma dagi kanglu pirang thoktoine ai police da intelligence wing dai high grade formal notice thok and loina YouTuber sing social media gi Instagram gi oiro Facebook gi oiro X ki oiro mayam punamak Manipur operate tawribasingdo loina kaukhala kan moida awareness with warning PU haidana ai gi site gi instruction tawkhre Facebook ki page pai ribasing Instagram da tawribasing X da fake name tawraga tawrib mayam se fake si ju phaba ngamde na logunu matam gi wani madu hayeng pharpa kanda yam sathina sokani adigi anti national loiba Manipur se bharat gi tokhai ne leiraba country gi mongda post oba ngangba sakpa iba inciting toba youth chingda adugumba se yaringe tobigano hayeng madu ain gi matungina law gi matungina khoina government thabu lokolak da madugi am sathina mayam su sokani wagani handaki ihauda MLA sing mai tharamba pot lut tawgiba sana mungiba phanik pugiba mayam do loi phare khara amna NSA ta dore khara amna jail da leide haiba sing gi mogi life to mang dore amona moi government gi service to buda police der mark leirani ama torna once police da FIR leiraba sing kamai to moi government service tem to yaroi police verification ga mari lengna paganda police na mata moida green period civil society organization gi marakta su yang hre lupse kanana noida authorized to give me pabagi kanada noida authorized to give me pubagi kanada noida authorized to give khulai pairaga mi kapagi adu it is too much societies that yam satin impact pi gadaba mayam se khudak gi lepio one by one legal gi matung ina koi thiraga madaida madu gi dongre special team me koi police ke thamgani intelligence wing dai high grade formal notice thok and loina YouTuber sing social media gi Instagram gi oiro Facebook gi oiro
X की ओइरो mayam punamak Manipura operate tawribasingdu loina I kaukhala kanda moida awareness with warning PU haidana ai gi site gi instruction tawkhre Manipur gi miyam support tawbiyo sugumba ain makhunna pairaga kanglup irang thona sinba ain makhunna pairaga mi gi personal life ta character assassination tawba aduga mi gi life manghan na gi mung kahen na gi masa ko pot mayam sa khoi government na makhal na mate gi tolerate tawroi haidana ai ngasigi point khrisidang maroi na haijege haidana ai kaujabani Manipuri Sahitya Parishad Tripurana Sinduna Kabi Khwairapam Chaubagi Chahi Chamaga Kuntra Suba Mapok Kumon Thauram Galoinana Shraddhanjali Katuna Ikai Khumnakre Ngarang January Kunumdoi Agartala Matchau Muhini da Pangthokiba Parishad ki Vice President Salaibam Khela Mohonna Thauromapu Oiduna Pangthokiba Thauromaduda Parishad ki Thomi Singh amasung Manipur dagi Ima Kholgi Executive Member Thaudam Siamjai Loinana Saroz Khan amasung Rubana Bagi Susarujaki Sahitya Academy ki Khongsatta Tripura da ahan boina lakhiba mihut sing adubu Parishad ki maige dagi taramna okhi Thauramda Parishad ki advisor Wangkhem Bir Mongolna Kabi ki punsi wari likhi aduga Parishad ki President L Bir Mongol General Secretary Thaudam Nil Kumar Assistant General Secretary Konsam Atul T Jogendra Datta Raghunandan Khoibam Sabya amasung Sija Molinana Kabi Chaubagi Maramda Naina Duna Wangang Ki amasung Saireng Pathoki Haina Agartala dagi Phongma Pawa Sina Hairi All Manipur United Clubs Organization Amukogi Kuntrani Thorak Suba Foundation Dega Mari Lainana Bishnupur District ta United Clubs Organization Bishnupur District Amadi Hautak Social Development Club Hautak na Silangduna Yaima Eye Hospital Khagempalli Pankha Huidrom Lekai ke kusam naraga Lem na mit layang bagi camp amadi Anok pi bagi thorom ama ngarang sagol senumita pangthokre thorom asi Yaima Eye Hospital gi L Risikanta Camp Coordinator M Priya Jakia Optometry amadi Rosni na chingba staff singna saruk yaduna pangthokhi haina amuko gi Secretary Publicity Foreign Haisnam gi cherol amana hairi ba mit layang bagi camp asida miyoi chanina layang ki bagaloinana mathau taba anok amadi hidak langthak sing lemna yenthokhi hairi lemna mit layang basigi matangda amuko gi Vice President Dr. Norendra Thoksomna asumna hai koi amukona sapung lakhiba kuncha ga thodak su bai koi 1993 da ko amuko si sapung lakhibani adunga sisi koi laliba February gi tang 12 da koi kuncha ga ni thoi mapung chapchan phare koi na thamjari be padam di amukona miyam gi thabak torok pada koi tamayam chu tawdu lai adu maruina koi foundation di maya se koi paksan na koi chak chid koi chathajar la koi miyam koi social koi ba koi medical camp ba adudagi khoigi chinjak da home angang ching khoigi orphan home kumba laila su yen ba handaki chahi ki wenati khoi hojik si yamna mobile tholakpana mobile si yengnaba matam da mit che am somna panina handaki foundation de ku thari to che khoi mit am ba khoi focus bira ga lit laing se aduna paring na na chathara pun hoji pop de khoi tara gi matak ta pangthok man ku ba ko mayam adu ngasi se khoi kumbi kendra gi manung san ba khoi ki hokta ga ba jaga se yam nusi ba jaga ni param di jaga se red zone choi ba adu matak ta jaga se lebi ba khungam se lebi ba imai bel ru pang halama chi cha khoi mit chi yengna ba chatpa matam da bishampu ko chatta ya da madur matam dina ngasi hawdi yeng ba hokre ko mi yang kai gi matak yeng kre tholok pa mi se ngasai de scanning tawj matam anogam tu bokta ba aina kari no na hangbu matam da khoi se bishampu ko chala ga mit laeng no honam diam awa ba moi gari nong ni chu khoi kudong sa da bane na khoi nam ko na yam tok tok te baram da sig ba jaga si da khoi na law gi health care mit ki laeng ba gi health care taw ba se ai yam tin ngasi se kung yam si mar ba don khoi na ko na chatha jarali ba khoi gi health care ko ba development mian be taw matam sida Bishampu district le diri ba ai Bishampu district le Bishampu district ki club ko Covid United Club organizer Bishampu district amadi jagasi ki hafta social welfare club siga kusam na reharaga ko mi makada masi health care si ko tawdabani health care si maroina meet ko ngotong papu ko minor operation ko di jagasi bi yadabina ko ki yaima ai hospital ko ki kan da le ba
इफाल लेरिबा खागेपल्ली की से याम ले कोई तमन कोई अमुकोन हाइजरु मतम दा हराव हराव या बि को ऑपर्चुनिटी दिरकबा असिग तम तसो अमुको माइगे दे हाइबा याइमा आई हॉस्पिटल दे थागा चुम दुसरी माइनर ऑपरेशन गुम दसो कोई जगह से तो बया दबनी हाइ हॉस्पिटल तोरो कुदुंग चा पिजेरी अदो अनो कम दिदा मचि को फ्री ऑफ कॉस्ट कोई स्पॉन्सर याइमा हॉस्पिटल अमुकोना कुशन ना है पिजेरी बनी मरमतना ऑपरेशन तो मतलब सो कोई सो मतेंग पांगजे की है थैंक यू मितई इरोल एक लोइना सिलोन अपुनबलुप मिलाला साममदी मणिपुरी यूथ्स फ्रंट ऑफ असम माइफागी लमजिंग मखादा कासारगी चमापन निपु नंबर बोरोरामपुर एलपी स्कूल दोलुदा निमितरानी की ओइबा मितई मयेक तंबी ताकपीबगी थौरमगी सर्टिफिकेट येंथोखरे ngarang pangthokiba thorom aduda KH Renubala Vice President MSPA Borkola Branch Seram Herajit President Milala Sam amasung Irengbam Bachuna Daistapamki Thauramda Punna Certificate Kuntramatho Yentoki Hairi Matam Puding Magda Ojana Makok Chingana Mayam Mating Pangba Ijati Mabu Chapat Nabagi Honaba Una Maxi Odawana Shinbila Mina Matam Puding Magda Koi Gopangje News channel Puding Magda Show Adumba Tauram Karen Sing Gopangi Ado Koi Tamoishin Hajabada Egi Jati Ijati Mayakama Laidana Mayaksibu Mayamna Tamaga Ekoina Migi Maron Tamba Migi Mayak Sijinaba Adugi Mahota Hangai Singaba Kogi BXU Sijanaba Panjaba Asigi na Tamoida Nungai Karita Lejade Chafok Ngai Shu Oi na Asigi Tauram Pare se Kanaka Mana Makok Chingdanadi Kun Kudinga Sandopa Aduga awareness program the sito wadagi khangdaba mayam ama sakunjaba ngame adu su chitha hobo dikso awat palai banate aina hajening badi akoi kun gase haidi kun kuding makse jam raba akoi gi mitegi population se hojik su mayam awareness program to badai the tauri ba kangu aina hajening badi akoi gi hujik hogolagi ba naharon sing chhatra chhatri sing Adi moina diploma course to udana ai thaba ma phangani haibagi wakhan nataba ai EXC bu kadai no karino khangai kyam leibage thak kyam wangna lei asigi coaching se khamjan ba akoi gi damakta di jamna maroi ba pot amani ngarang ayuk pung 8 tagina ayuk pung 4 phawbada jeribam gi jarol pokpi amade uchathol ani gi lonaba umangi mafam singdagi jeribam district police 7th IRB 87 battalion CRPF 156 battalion CRPF amadi 38 battalion Assam Rifle na thi humbagi thabak chathakre hairiba thi humbagi khongjang aduda khuju khulai amadi pokhai baya ba polam sing loinana nomoi maruna chingba lakhot khre haina Jiri News Network tagi phangma pawa sina hairi Modern Public School Sribar Kasargi chahi kunmanga mapung pharak pagi lupa phudongba thoram garang sakul senimita Mahisang asigi Soibam Nimai amadi Syama Devi Memorial Hall da pangthokre Thauramda Dr. Soibam Haridas Retired Principal Government Girls Higher Secondary School Kangabam Santi Kumar SCS Retired Joint Secretary Government of Assam TH Babachandra Retired HOD Department of History GC College RK Sanahal Social Activist na Mathangsitna Mipamapu Athoiba mithung amasung ikai khomnajaba mithung sing oina daista phamki thoromgi manung channa school asidagi distinction da pass tawkiba mahiroi singda pugning thagotpa oina lengyan fi memento amasung selgi mana khusinaki thoromgi manung channa mitei meyaki mapi lairik amasu maikum hangdoki mifam mapugi warol piraduna Dr. Soibam Haridas na school asigi damakta tengbang pibirakhiba sing amade oja singi chokthaba leitraba onaba kayana school asina chahi kunmanga gi khongsat asida ngasigi level asi yoba ngamlakpani haina phongdokhi aduna ai na mukkan na oja singda hairi jumdadi aduga environment to phangde angang amana matam len base jumdana jami school na li adu moinamak school da angang sing su jari ma kai ingreji da angang binaba aidi takpi tambina ba
ngang na tawgadabani, but we should not hesitate to speak the English wrongly because it is not our mother tongue. Whether this is right or wrong, at least you speak the English along with the student. You cultivate the culture of speaking the English. Otherwise, they will not improve. Teaching learning process both in the vernacular and the English medium schools are the same. There is no difference at all, but the difference is all in the language. But if we don't speak the English, then how the student will develop this English capacity to speak the English capacity? So when we go outside the state, we have to speak because it is the lingua franca of our country. Not only that, it is the English is a global language. So at least the teachers, you are requested to give the emphasis in English when you teach in the classroom teaching learning process. Then only they will acquire the English knowledge. Home sweet home, there is no place like home. Maramdi yumgi environment, lekay environment amasong yumgi halam singi ahoigi chaira amasong halam singi kia angang singda. Adugi matungin na angang singse apaba angang oidorimni. Aduga karigumada mahana para bhabagi apamba asi habit amo oina chakkraba adugi angang ado namdhandana thamba jararoi mabu kedungdasu thaidokuna thamba jararoi matam khudingmakta he or she will attract our attention aduna magi suwa bhabo ogani school gi suwa bhabo ogani karina habida school ki main objective angang singda hajana tambiba takiba hajaba rijal purakna bagi dapata hotnaba aduni Aipuna asigumba platform ma aipuna masimo platform ma provide kare haiga angang singsi Indian parents gase mayam da expose to bhi to chalo pi gase masishu jana nungaiba ai posaramani maduna angang singsi da achama encourage ma amusun manu da leiba akin ba haiba mumudi na to dina mana tajana ai Energy Healing Center, Naturopathy and Magnetotherapy Hospital, Mapamasida Steam Bath, Hot Water Immersion Bath, Chiropractic Bone Setting, Yoga, Infrared, Clinical Magnetology, Chakramat, Spinal Neuromassage Acupuncture, Acupressure, Sirodhara Massage na chingba, Chaukatlaba Mahusagi Layang Patap Singasina, Diabetes, Kidney Amadi, Liver Ge Anaba, Paralysis, Sciatica, Spondylitis, Khwang Naba, Khu Naba, Nerve Ge Anaba, Blood Pressure, Heart Disease, Brain Stroke, Nupi Ge Laina Amasung, Nupa Ge Hakchang Thong Ge Laina, Loinana, Hakchang Sikpa Saba Amadi, Joint Pain, Layang Jari. Masita sunatana mipum khudingmakna hakchang phana leinanaba steam bath amadi panchakarma tawbiduna hakchangi hu chenba toxin lauthokpa yai lengsin birago Energy Healing Center Rongpur Park 2 aduga City Chamber na first floor Smile Market Central Road Silchar Wandani advance booking ki damak mobile number 9395 732 456 number asida call tawbirak namaning singjari Khangan Jabama Lakhipur Town gi Ward number 8 ta leiriba Well Care Medicos ta makhal makha kaya ana layeng gi damak tongan ba doctor kaya na nimit khudingi layeng gadori Dr. Yusuf F Chaudhuri MSENT na nongmaijing khudingi numit jumba pung 12 da Dr. CH Rakesh Singha MS Orthopedic Surgeon na thangja khudingi nungtil pung 3 da Dr. Dibojoti Bhattacharjina Lepak Pokpa Jumsa Kaisha Sagolcha Namadi Thangjagi Nungthilda Dr. Bikram Bhuya Dentist na Nimit Khudingi Nungthilda Dr. Benzir Ahmed Loskorna Nimit Khudingi Nungthil Pung Taruk Tagi Numidangi Pung Mapan Phauba Dr. Puspita Singhana Nimit Khudingi Ayuki Pung Nipan Dagina Ayuki Pung Mapan Aduga Nungthil Pung 2:30 Dagina Pung Taruk Phauba Aduga
Dr. Tribeni Haflungbar Physiotherapy na Sagolsen Irai amadi thangjagi nungthil pung ani ki patungda layengga dawri adongi kudong saba matung ina mobile number 8134835398 number asida mangjongna na booking tawbinaba Wellcare Medicos ki maiketagi khanghalakli Lakhipur online channel asibu yengbiri basingna pawa sibu like amadi share tawbiu amadi hojik phawa channel asibu subscribe tawbidri basingna subscribe tawbiu Aroibada maruoiba paw amukhanna Social media da phajadaba wahaiwata amadi Kanglup masel yengthihan bayaba wafam sing thagatanaba Manipur gi CM Nongthoma Birena apil tawkhre Kabi Chaubagi Chahi Chamaga Kuntra Suba Mapok Kumon Agartala da Pangthokre Amukogi Kuntra Nithorak Suba Foundation de Gamari Lenana Kumbi Hautak da Lem the Mit Layengkre Amasung Modern Public School Sribargi Chahi Kunmanga Mapung Pharakpagi Lupa Phudongba Thoram Pangthokre Lakhipur online YouTube channel gi paw sandok jaba ngasigi oinadi matang asida loijare